ꯑꯩꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯏꯊꯧ ꯃꯑꯣꯡ ꯆꯥꯗꯕ ꯏꯌꯣꯡꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯊꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ. ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ. ꯉꯥꯏꯈꯨꯋꯣ. ꯂꯩꯁꯥꯡ. ꯗꯥ, ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ, ꯂꯥꯛꯑꯒꯦ. ꯆꯠꯂꯝꯃꯣ. ꯀꯩꯅꯣ? ꯀꯃꯥꯏꯅ? ꯀꯅꯥꯅ? ꯑꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯁꯟꯅ ꯂꯩꯗꯣꯔꯤ? ꯃꯐꯝꯒꯁꯦ ꯍꯥꯏꯔꯣꯏꯗꯧꯔꯤꯕ? ꯅꯠꯇꯤꯌꯦ ꯂꯩꯁꯪ. ꯑꯣ, ꯃꯁꯤ ꯑꯩ ꯁꯥꯎꯔꯒꯦꯗꯣ. ꯆꯠꯂꯒꯦ. ꯅꯪ ꯑꯩ ꯈꯥꯝꯃꯣꯏꯗꯧꯔꯤꯅꯦ. ꯂꯩꯁꯪ, ꯂꯥꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦꯕ. ꯅꯪ ꯁꯥꯎꯒꯤꯅꯣꯕ. ꯌꯥꯔꯣꯏ, ꯑꯩ ꯁꯥꯎꯕꯅ ꯍꯥꯟꯈ꯭ꯔꯦ. ꯀꯩꯅꯣ? ꯑꯩꯅ ꯍꯜꯍꯧꯗ꯭ꯔꯕ ꯍꯥꯏꯁꯦ? ꯍꯥꯟꯗ꯭ꯔꯦ. ꯑꯣ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨꯅ ꯁꯦ. ꯗꯥ ꯇꯣꯟꯗꯣꯟꯕ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯁꯥꯎꯔꯤꯕꯣ? ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯔꯕ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯎꯖꯕꯅꯤ. ꯅꯨꯡꯁꯤꯕꯗ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯑꯗꯨꯗꯤ ꯈꯪꯗꯦ. ꯃꯤꯒꯤꯗꯤ ꯂꯩꯔꯝꯕ ꯌꯥꯏ. ꯑꯩꯒꯤꯗꯤ ꯂꯩꯇꯦ. ꯃꯦꯗꯥꯝ. 이네, 이네, 이네 따브로. Tare tare. Kanano? 아이네 이네. Haima, ibungo nang oire. 호이 아이네. Kari leirege, ita thajadana. Sana Hoine. lakbabo.
ine aido itaw manang chaloye ba aduda itawna ine gi kai kai no khara pire adugi thinbala ini ꯑꯣ ꯐꯝꯃꯣ ꯐꯝꯃꯣ ꯍꯣꯏꯅꯦ. ꯃꯣꯔꯥꯁꯤꯗ ꯐꯝꯃꯣ ꯍꯩꯍꯥ ꯃꯥꯕꯨ ꯀꯃꯥꯏ ꯇꯧꯍꯧꯒꯦ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯊꯕꯛ ꯇꯧꯔꯤꯅꯦ ꯇꯧꯏꯗꯨꯕꯨꯅꯦ ꯏꯁꯣꯏ ꯁꯣꯏꯔꯝꯗꯅꯅꯦ ꯏꯕꯨꯡꯉꯣ ꯏꯅꯦꯗꯤ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯂꯩꯐꯝ ꯈꯪꯗꯦꯅꯤ ꯆꯥꯕ ꯊꯛꯄꯗꯨꯅ ꯀꯃꯥꯏ ꯇꯧꯍꯧꯔꯤꯕ ine itaw gi te kem khanbiro noine itaw do yam ngai lewine ine itaw di as mare ba to no phagre da ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯏꯅꯦꯗꯤꯅꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕ ꯃꯃꯩ ꯈꯪꯗꯦꯗ ine kaidoroge isang ngamdrabo ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯏ ꯐꯖꯈꯤꯅꯤꯗ ꯅꯣꯏ ꯅꯇꯥꯎꯗꯣ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯥꯛꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯃꯥ ꯑꯃ ꯂꯩꯍꯧꯔꯤꯀꯥꯁꯦ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ine adu yoramoida magi thabak to ngaktang pau thadok pi adab adu yoramgani ine phare ine ayu channa toroge adu ine nan ba yaba nati ko aisu toina lakani da ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯊꯝꯃꯣ ine chale ko ꯍꯩꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ koidri ꯆꯥꯛ ꯆꯥꯊꯣꯛꯑꯒꯦꯔꯣ ine do itaw udabadu da wakhan yam nungaitana lehaw ꯍꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ itaw na pirak po poto harau gadra khanna thilobani ine do kemta harau hote wakhan nungaitaba male ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯁꯥꯒ ꯉꯝꯍꯧꯗꯕ꯭ꯔꯣ ma masa nungaitaba male ꯑꯗꯨꯗꯤ ꯗꯣꯛꯇꯔꯗ ꯄꯨꯕꯤꯔꯨꯁꯤꯔꯣ pubandi yadaw mandi magido itaw do mandabadu da nungaitaba su male aine dum khanbada ine se wakal leinaga lakadaw male ꯑꯦ ꯑꯗꯨꯗꯤ ꯗꯥꯇꯣꯟꯗꯟꯕꯗ ꯄꯥꯎ ꯄꯤꯁꯤꯔꯣ adune ine khalise ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯜ ꯂꯩꯗꯨꯕꯣ ꯀꯣꯜ ꯀꯣꯛ ꯇꯧ ꯌꯥꯗ꯭ꯔꯕ as ngai khoda nangsu kamaina haidoino na khalini ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯣ ꯅꯪꯅ ꯇꯜꯂꯒꯅꯅꯦ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯇꯧꯒꯦ as ngai khoje ai tawrag ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ ꯁꯨꯝ ꯈꯜꯂ ꯂꯩꯌꯦꯕ ꯊꯕꯛ ꯇꯧꯕꯕꯨ ꯁꯨꯝ ꯈꯜꯂ ꯂꯩꯌꯦꯕ yare ai phone do tawi Madam, kadondani thathasidana ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯒ ꯂꯩꯕ꯭ꯔꯣ leiti madam. ꯃꯦꯗꯥꯝ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯇꯨ Sorry. Kaidaw yagi nuksidoy. Kay lerge ba? ꯑꯗꯨꯅꯦ ꯑꯩꯅ ꯇꯥꯃꯣꯗ ꯍꯪꯅꯤꯡꯉꯤꯁꯦ Ay, wakal amta taadri. Nuksidoy. Nangna haningido adum singna hero. ꯑꯣ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯈꯪꯗꯦ ꯇꯥꯃꯣꯁꯦ ꯈꯪꯁꯤꯟꯅꯗꯕꯒꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤꯅ Asingba ye ay tasingna khangdeba. Aigi thabaktaga nungaitabaga yawbro. Yaragasu sena dum haibiyo. ꯀꯩꯅꯣ ꯊꯕꯛ ꯑꯃ ꯄꯨꯁꯤꯜꯂꯛꯏꯁꯤꯅ ꯑꯩꯗꯤ ꯗꯥꯇꯣꯟꯗꯣꯟꯕꯅ ꯊꯕꯛ ꯄ꯭ꯔꯃꯣꯁꯟ ꯐꯪꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯒ ꯗꯥꯇꯣꯟꯗꯣꯟꯕꯅ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯁꯥꯅꯣꯅ ꯍꯪꯕ ꯂꯥꯛꯏꯅꯤ Aidi wakal ama tawrure. ꯇꯧꯅꯤ
ꯑꯗꯣ ꯗꯥꯇꯣꯟꯗꯣꯟꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯗꯤ ꯋꯥꯔꯨꯔꯝꯅꯤ ꯑꯗꯣ ꯑꯩꯕꯨꯗꯤ ꯂꯥꯟ ꯂꯧꯅꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥ ꯃꯁꯥ ꯀꯟꯅ ꯉꯝꯃꯛꯇꯦ ꯍꯥꯏꯕꯗꯒꯤ ꯆꯠꯊꯣꯛꯎꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯕ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩ ꯎꯃꯟꯗꯕꯗꯨꯗ ꯇꯧꯔꯤꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯨ ꯑꯝꯇ ꯆꯠꯄꯤꯔꯨꯒꯦ ꯇꯧꯕꯅꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤꯇꯣꯏ ꯅꯪꯕꯨ ꯉꯁꯤ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯤꯇꯤꯡꯗꯣ ꯀꯣꯟꯅ ꯇꯧꯔ ꯂꯣꯏꯔꯦ ꯏꯃꯥꯒꯤꯗꯨꯅ ꯍꯦꯟꯅ ꯂꯨꯏ ꯂꯥꯛꯑꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜ ꯂꯩꯔꯗꯤ ꯌꯥꯔꯣꯏꯌꯦ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯜꯂꯅꯤ ꯍꯥꯏꯕ ꯐꯔꯦꯁꯦ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯦꯕ ꯂꯥꯛꯀꯅꯨꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯑꯥꯗ ꯇꯥꯃꯣꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯦꯗꯅ ꯇꯥꯃꯣꯒꯤ ꯁꯛꯇꯝꯁꯨ ꯑꯗꯨꯝ ꯎꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯅꯤꯕ ꯕꯦꯝꯃ ꯏꯆꯥꯅꯗꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯏꯃꯥꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏꯒꯦꯗ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯃꯐꯝꯁꯦ ꯏꯃꯥꯒꯤꯗꯤ ꯂꯥꯏꯐꯝꯒꯨꯝꯕꯅꯤ ꯅꯪ ꯄꯥꯕꯨꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯦ ꯊꯥꯗꯣꯛꯄ ꯏꯃꯥ ꯄꯥꯝꯗꯦ ꯏꯃꯥ ꯅꯣꯏꯅꯦ ꯏꯃꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯁꯣꯏꯗꯅꯕ ꯑꯣꯏꯅ ꯁꯤꯜꯂꯣ ꯏꯃꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯃꯥꯒꯤꯗꯃꯛꯇꯅꯤ ꯑꯩ ꯀꯅꯥꯝꯇꯒꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯉꯥꯜ ꯄꯤꯕꯤꯔꯤꯕ ꯃꯥꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯌꯥꯔꯦꯁꯦ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪꯅ ꯊꯕꯛ ꯀꯣꯝꯃꯀꯥꯟꯗꯅꯦ ꯂꯥꯛꯑꯒ ꯍꯦꯛ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯗ꯭ꯔꯥꯏꯚꯔꯁꯦ ꯐꯣꯟ ꯄꯥꯏꯗ ꯂꯩꯔꯦꯅꯦ ꯑꯩꯒꯤꯗꯣ ꯀꯧꯔꯁꯤꯔꯣ ꯌꯥꯅꯤ ꯑꯩ ꯇꯧꯈꯤꯒꯦ
ꯇꯣꯟꯗꯣꯝꯕ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯑꯩꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯇꯥꯃꯣꯅ ꯀꯅꯥꯗ ꯂꯥꯜꯂꯤꯅꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯇꯥꯃꯣꯅ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯇꯥꯃꯣꯅ ꯁꯤꯗ ꯂꯦꯞꯄ ꯎꯕꯁꯤꯗ ꯆꯪꯉꯛꯏꯅꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯐꯝꯁꯤꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯋꯥꯕ ꯋꯥꯔꯤꯗꯤ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯒ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯣ ꯈꯔ ꯌꯥꯡꯉꯦ ꯍꯥꯏꯅꯩ ꯑꯩꯒꯤꯁꯤꯗꯤ ꯌꯥꯡꯔꯣꯏ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯇꯥꯃꯣꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯃꯣꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯃꯤ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤ ꯑꯩꯅ ꯉꯍꯥꯟ ꯁꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯇꯥꯃꯣ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯇꯥꯃꯣꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯅꯕ ꯇꯥꯃꯣꯒꯤ ꯋꯥꯈꯜꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯣꯡꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯁꯤꯟꯖꯈꯤꯕꯅꯤ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯑꯩꯒ ꯊꯦꯡꯅꯕꯁꯤꯅ ꯑꯌꯦꯠꯄ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯗꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯥꯃꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯜꯂꯒ ꯂꯩꯍꯧꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯦ ꯂꯧꯍꯧꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇ ꯉꯥꯏꯔꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯅꯣꯡꯃ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯥꯃꯣꯒ ꯊꯦꯡꯅꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ ꯅꯨꯡꯁꯤꯗꯣꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨꯗꯤ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯑꯦ ꯑꯩꯉꯣꯟꯗꯗ ꯍꯥꯏ ꯇꯥꯃꯣꯗꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯔꯣꯏ ꯀꯥꯎꯊꯣꯛꯄ ꯇꯝꯃꯒꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯃꯥꯗꯨꯕꯣ ꯑꯩꯗꯤ ꯍꯟꯅꯤꯡꯉꯀꯥꯟꯁꯤꯗ ꯏꯇꯥ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯩꯃꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯉꯥꯛꯇꯪ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯁꯤꯁꯦ ꯁꯦ ꯐꯝꯃꯨꯁꯦ ꯀꯩꯗꯧꯔꯕ ꯅꯍꯥꯟ ꯑꯩꯅ ꯉꯥꯏꯒꯦ ꯉꯥꯏꯔꯒ ꯅꯪꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦꯗ
ꯑꯩ ꯐꯔꯛ ꯑꯃ ꯇꯥꯈ꯭ꯔꯕ ꯏꯇꯥ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯐꯔꯛ ꯇꯥꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯨꯃꯤꯠꯇꯣ ꯑꯩ ꯂꯥꯛꯇꯤ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯒ ꯀꯩꯒꯤ ꯆꯪꯉꯛꯇ꯭ꯔꯤꯕ ꯏꯇꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯣ ꯑꯁꯨꯛ ꯊꯥꯖꯗꯅ ꯀꯩꯅꯣ ꯇꯥꯔꯤꯁꯤꯕꯣ ꯏꯇꯥ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯦꯡꯗꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯉꯥꯏꯈꯣꯁꯦ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕꯔꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯗꯨꯗꯤ ꯐꯠꯇꯦꯅꯦ ꯏꯇꯥ ꯏꯇꯥ ꯁꯤ ꯁꯣꯏꯅ ꯂꯥꯟꯕ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯐꯔꯦꯁꯦ ꯑꯁꯦꯡꯕꯗꯣ ꯑꯝꯇ ꯈꯪꯗꯣꯛꯈꯤꯁꯦꯕ ꯐꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯍꯥꯏꯔꯒꯅꯦ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕꯔꯥꯗꯣ ꯈꯪꯗꯣꯛꯅꯕ ꯇꯧꯔꯛꯑꯒꯦ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯑꯩꯁꯦ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯏꯇꯥ 이마, 아시다 이행세. 아시다 염도 말. ꯁꯤꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯐꯤꯝꯗ ꯌꯦꯡꯖꯒꯦ. ꯏꯕꯦꯝꯃ ꯁꯥꯜꯒꯨꯝꯕ ꯑꯝꯇ ꯌꯦꯡꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯁꯤ ꯌꯧꯔꯗꯤ ꯅꯪ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ 이마. 이마, ꯑꯩ ꯏꯇꯥꯎ ꯃꯅꯥꯛꯇ ꯆꯪꯕꯤꯔꯝꯒꯦ ꯇꯧꯕꯅꯦ. ꯍꯣꯏꯅꯦ ꯆꯪꯕꯤꯔꯝꯃꯨ ꯆꯪꯕꯤꯔꯝꯃꯨ ꯃꯥꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯃꯥ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯔꯕꯅꯤ 마네 이마. 이따 올래면들디 애인 떠올 매암세. 이따 야로. ꯃꯥꯅꯤ ꯃꯥꯅꯤ ꯅꯪꯅ ꯍꯟꯗꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯤꯗꯣ 이마ꯗꯤ ꯍꯔꯥꯎꯔꯤꯅꯤ ꯍꯣꯏ 이마. ꯌꯥꯝꯕ ꯅꯠꯇꯦꯗ 이마. 이따ꯎꯅ ꯇꯧꯕꯤꯔꯤꯁꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ. ꯃꯥꯅꯤ ꯃꯥꯅꯤ ꯍꯩꯃꯥ ꯅꯪꯕꯨ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ 이마, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ 이따 ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ. ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦ. ꯍꯣꯏ 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 ꯆꯠꯂꯨꯈꯤ 이마. ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ 이마. ꯑꯩꯅꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯗ ꯐꯝ ꯂꯩꯔꯝꯃꯤꯅꯦ ꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥꯅ ꯈꯜꯂꯝꯃꯤꯅꯤ. ꯂꯣꯏꯁꯟꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏ ꯀꯥꯗꯣ ꯄꯤꯛꯑꯦꯕ
ꯑꯗꯣ ꯅꯪꯅ ꯄꯣꯠ ꯂꯧꯕ ꯆꯠꯂꯨꯕꯗꯨꯕꯨ ꯂꯣꯏ ꯁꯨꯍꯧꯔꯕꯣ? ꯁꯨꯍꯧꯔꯕꯅꯤ. ꯀꯔꯝ ꯀꯥꯟꯗꯗꯤ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯒꯦ? ꯍꯌꯦꯡ ꯑꯌꯨꯛꯇ ꯊꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯍꯧꯏ. ꯑꯗꯣ ꯁꯣꯏꯔꯗꯤ ꯀꯃꯥꯏ ꯇꯧꯕ? ꯁꯣꯏꯔꯒꯅ ꯑꯃꯗꯩ ꯀꯣꯛ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯄꯣꯠꯄꯨ ꯃꯊꯟꯇ ꯐꯪꯕ꯭ꯔꯣ? ꯗꯃꯥ ꯑꯃ ꯂꯩꯔꯤꯁꯤꯗꯤ. ꯉꯥꯏꯈꯣꯅꯦ. ꯅꯪ ꯉꯁꯥꯏ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯀꯩ ꯋꯥꯅꯣ? ꯉꯔꯥꯡꯗꯣ ꯑꯩ ꯌꯨꯝ ꯆꯠꯂꯨꯏꯗꯅ. ꯑꯗꯨ ꯀꯩꯗꯧꯔꯕ? ꯂꯩꯁꯪꯗꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯂꯥꯛꯏ. ꯑꯗꯨꯒ ꯗꯥꯇꯣꯟꯗꯣꯟꯕꯗꯣ ꯃꯥꯒ ꯊꯦꯡꯅꯩꯅ ꯍꯥꯏꯔꯛꯑꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯛꯑꯝꯃꯦ. ꯀꯩꯅꯣ? ꯇꯣꯟꯗꯣꯟꯕꯒꯁꯨ ꯊꯦꯡꯅꯩ ꯍꯥꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤ ꯀꯩꯅꯣ? ꯃꯥꯒꯤꯗꯣ ꯃꯥ ꯃꯇꯝ ꯀꯨꯏꯅ ꯏꯇꯥꯎꯒ ꯊꯦꯡꯅꯗꯕꯗꯨꯗ ꯋꯥꯈꯜꯒ ꯑꯣꯜꯂꯖꯥꯠꯂꯣ? ꯇꯥꯅꯤꯡꯗꯦꯍꯦ. ꯃꯥ ꯅꯠꯇꯦ, ꯗꯥꯇꯣꯟꯗꯣꯟꯕꯅꯤ. ꯀꯩꯅꯣꯗ, ꯉꯥꯏꯈꯣꯗ. ꯑꯩꯅ ꯈꯪꯕ ꯏꯃꯥꯟꯅꯕꯅꯤ. ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯪꯁꯨ. ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯉꯣꯟꯗ. ꯑꯗꯣ ꯃꯇꯝ ꯊꯦꯡꯗꯗ꯭ꯔꯤꯉꯩꯗꯅꯦ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥꯗꯣ ꯑꯝꯇ ꯈꯪꯗꯣꯛꯁꯦꯕ. ꯀꯩꯅꯣ ꯃꯤ ꯈꯪꯗꯣꯛꯇꯣꯏꯕꯣ? ꯑꯣ, ꯂꯩꯁꯪꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯂꯥꯛꯈꯤꯗꯦꯗꯅ. ꯑꯣ, ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯇꯣꯛꯈꯤꯕꯗꯨꯔꯥ? ꯍꯣꯏꯕ. ꯉꯥꯏꯈꯣꯁꯦ, ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯈꯤꯒꯦꯕ. ꯍꯥꯏꯔꯣ ꯍꯥꯏꯔꯣ. ꯑꯣ, ꯃꯥꯕꯨꯗꯤꯅꯦ ꯂꯥꯛꯇꯤ ꯂꯥꯛꯆꯕꯖꯥꯠꯅꯤ ꯅꯨꯃꯤꯠꯇꯣ. ꯑꯗꯅꯦ ꯗꯥꯇꯣꯟꯗꯣꯟꯕꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗꯅꯦ ꯈꯪꯍꯧꯗꯅ ꯗꯥꯇꯣꯟꯗꯣꯟꯕꯗꯣ ꯊꯣꯛꯂꯛꯑꯦꯌꯦ. ꯃꯥꯗꯤ ꯍꯔꯥꯎꯗꯅ ꯆꯪꯕꯖꯥꯠꯅꯤꯗ. ꯑꯗꯣ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ. ꯑꯗ ꯃꯥꯗꯤ ꯁꯨꯝ ꯍꯜꯂꯕꯖꯥꯠꯅꯤ. ꯀꯩꯅꯣꯅꯦ? ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯑꯃ ꯊꯣꯛꯆꯤꯜꯂꯛꯏꯁꯤꯅ? ꯉꯥꯏꯈꯣꯗ. ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ. ꯑꯗꯣ ꯏꯇꯥꯗꯤꯅꯦ ꯄꯪꯀꯞꯇ ꯀꯞꯄꯒ ꯂꯩꯍꯧꯋꯦ ꯍꯥꯏꯕ. ꯑꯗꯣ ꯅꯪ ꯃꯌꯨꯝ ꯆꯠꯂꯒꯅꯦ ꯈꯪꯗꯣꯛꯄ꯭ꯔꯥ ꯀꯣꯜ ꯇꯧꯔꯒ ꯑꯝꯇ ꯍꯪꯉꯣꯕ. ꯍꯣꯏ, ꯑꯩ ꯌꯦꯡꯉꯒꯦꯁꯦ. ꯑꯁ, ꯅꯣꯏ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯕꯀꯣ. ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯌꯥꯔꯦ ꯌꯥꯔꯦ, ꯁꯥꯎꯔꯛꯈꯤꯅꯨ. ꯑꯩ ꯍꯪꯉꯒꯦꯕ. ꯑꯩꯗꯤ ꯆꯠꯂꯝꯃꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ. ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦ ꯍꯥꯏꯁꯦ? ꯀꯩꯅꯣ, ꯏꯃꯥꯏ ꯃꯅꯥꯛ ꯆꯠꯇꯣꯏꯗꯨꯗꯤ. ꯑꯣ. ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ. ꯆꯥꯛꯀꯧꯕ ꯆꯠꯅꯤꯗꯨꯕꯨ ꯆꯠꯂꯣꯏ ꯍꯥꯏꯖꯔ? ꯀꯩ ꯂꯩꯔꯖꯥꯠꯅꯣ? ꯏꯇꯥꯎ. ꯏꯇꯥꯎ, ꯅꯪ ꯂꯩꯔꯣ? ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯇꯧꯔꯝꯃꯤꯔꯣ? ꯆꯠꯊꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯦ. ꯑꯣ. ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ. ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯇꯥꯎ, ꯐꯝꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯏꯇꯥꯎ. ꯆꯠꯂꯁꯤ, ꯑꯩ ꯂꯣꯏꯔꯦ. ꯆꯠꯂꯁꯤ. ꯉꯥꯏꯈꯣꯗ. ꯑꯩꯅ ꯈꯪꯕ ꯏꯃꯥꯟꯅꯕꯅꯤ. ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯪꯁꯨ. ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ. ꯏꯇꯥꯎ. ꯏꯇꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯖꯥꯠ ꯑꯣꯏꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯀꯩꯅꯣ? ꯏꯇꯥꯎ.